July taraga nipan faubagi manungda Manipur Anouba lengak semba yabagi thazaba yamna nakna leire Anouba lengak ki Chief Minister wasak lobada Union Home Minister Amit Shah yauraba yana leiri July kunga mathoidagi haugadorba Parliament mifam asigi mangoinen lagliba July taraga nipan faubagi manungda Anouba lengak semba yabagi thazaba yamna nakna leire Anouba lengak asigi wasak lobada Union Home Minister Amit Shah yauraba yabagi thazaba yamna nakna leiri pauji asina phangba paugi matung ina tin nahal makai Anouba lengak ama semna hona bada BJP gi MLA singi marakta amato oina punsin bangamdana tokhai leineram badu hajikti amato oina punsin bagi fibam da leire nan makai punsin ba yadana leiramba BJP gi MLA kaya handak ikui kuidana Delhi da punna unaduna mifam pangthoktuna amato oina punsin ba haina lepna khiba haidi pawasina hai werakli ba fibam khongthang asigi paw Delhi BJP gi lusingba sing amadi Bharat ki Prime Minister Narendra Modi Union Home Minister Amit Shah bu mayek sengna tamduna khanghan badagi Anouba lengak ama semna bagi fireb asi lawrakhibani haidi Anouba lengak asi semba matamna kanana Chief Minister oigadori bano haibasi khwaidagi luba am oina leirambani hojik phawagi oina Chief Minister oina ba miyoi MLA ani songthoktuna lei miyoi ani Speaker TS Sartebata amati hairok SG BJP gi MLA da TS Radya Syamni hainasu ngangnari makhoi ani asigi marakta Speaker TS Sartebata bu BJP gi center gi lusing basing na khara hena lumna lobagi phibam da lei hainasu pawasina makhatari pawasina hai hojik Speaker Sartebata Guwahati da karigumba thabuk amagi damakta leiri serak sida Anouba lengak ama semnabagi thajaba yamna nakna leirakpa asiga mari lenin Speaker TS Sartebata July 16 da Guwahati dagi Imphal thorakna ba sem sakre haibatari Anouba lengak ama semba asida Union Home Minister Amit Shah su Manipur da laktuna sungsoi soidana saruk yaragani haibagi thajaba leire haibasu pawsi asina Delhi dagi phangba source amana hairi pawasina Anouba lengak ama Parliament mifamgi mangoinana semna ba honarakliba asigi maram oigani haina thajanai karigum Parliament mamangda BJP gi Anouba lengak ama semhudaba tarabadi makhatana Manipur da PR laikhiduna BJP asi Manipur da pura haugatpa ngamdana laikhragani maduna Manipur da BJP maru mara taduna BJP ne lengak paiduna makhatana lehuna bagi damakta Parliament mamangda Anouba lengak asi semna bagi thabuk center ki lusing basing na paikhalakpani BJP gi Anouba lengak asi leiba tarabadi makhatana Manipur da BJP gi masa morong sandoktuna matam kuina Manipur da BJP gi lengak sasan tung kuina leina bagi damakta Thoudang asi paikhalakpa oigani haina su thajanari ngang yauna Israel gilan mi singna Gaza Palestinian marifugani thoi hat kre Israel gilan mi singna Gaza da mayuma kai leitraba miyoi singe mathakta attack chathaduna angang yauna punna Palestinian marifugani thoi rom hat kre Gaza da Israel amadi Hamas ka soknaduna lakibalana sida hojik fawbada punna Palestinian 57,762 hard kre asokpagi masingna punna 1,37,656 lom hen kre haina phongdorakli United Nations General Front UNICEF na phongdorakibagi matung ina Gaza gilana sida pigliba angang kaya yauna chahi 15 gi makhada leiba angang kaya lana sida Israel ge attack ta sikre masigi tek chak pumnamak Israel na pugadabani angang kaya amana lana sina maram oiraga chaba thakpa mapung fana phangdabadagi awaba kaya mayok ngahalle hairi Nepal gi lambi dagi Laskar e Taiba amadi JA Mohammed landarak pa yai Operation Sindur gi laman khumba ngamnaba Pakistan da lairiba terrorist group Laskar e Taiba amadi JA Mohammed anina Nepal gi lambi dagi India da landana ba thorang toba hokre haina Nepal gi Secret Agency gi report amana phongdorakre hairi Report astigi matungina Nepal gi maikai dagi India da terrorist singa sina landana ba honarakpa maramna leiba anina amato ina terrorist hengna bagidama haujiktagi hauna amato ina thabak paikhat mina haubasu chumgani haina su phongdorakibani hairi Sheikh Hasina gi laingak tu khraba matung Bangladesh da violence lising ani ga jamri ga nifugani thoi hena thoki report Bangladesh da Sheikh Hasina gi laingak tu khraba matung 2024 gi August tha dagi ngasi fawbagi manung da balance yawba ihau lising ani ga jamri ga nifugani thoi hena thokre haina phongdorakli Report astagi matungina leiba sida leiriba minority oiraba Hindu Bauddha Isai amadi ate atopa furup singi miyoi sing dasu otpanai bagi changkham thengna wangkhalakre ihau sing asida ihau roi singna mi hatpa gangref yumai thaba amadi lining laisongi yamna maroi belai sangsing thugaiba amadi mai thabagi thabak paksana chathaki haujiksu Bangladesh ta thokliba tamthiraba ihau sing asi Mohammad Yunus Khan gi interim government election mangamdri hairi US amadi Israel anina landarabasu Iran gi nuclear plant thugaiba ngamkhidre US amadi Israel leiba anina amata oina leijaba mathauna puthokduna landakhrabasu Iran gi nuclear plant thugaiba ngamkhide haina Israel gi official amana phongdorakre hairi Masak maming takthokning daba Israel gi official aduna US amadi Israel anina bunker buster bomb thadaduna Iran gi nuclear plants ting mapung fana mangta hankhre haibadu aranba wafamni hauji Iran gi Isfahan nuclear plant da masing yamlaba uranium sing paiduna leiri Iran puthokraba uranium kilo 400 rom adu tongan mafam singda thangdoktuna thangki adubu Iran amuhanna nuclear kulai sana ba hona bada chahi kharadi adumak changlagani haina su phongdokhibani hai Manipur da president rule chakwa rangi thabak singda suming changmachungani Manipur da miyangi mihuna Khanba singna lengak lambadagi haukiba February 18 da Manipur da suspension of animation thamlaki
Karigidamakta Manipur Legislative Assembly suspend tawraga thamkibano haibagi maram hawjiksu adum chamamnaraga leiri. Union Home Minister Amit Shahna leibasigi Parliament Manipurda President rule thamkibagi matangda phongdokhibadadi N Biren Chief Minister gi famdagi resign tawkhraba matungda atopa lenga ama semge hainarakide maduna maram oiraga constitution gi oiba ahoba sumensinna bagidamak tangai fadana President rule thamlakhibani. Central Government na Manipur PR thamba pamde ingtapa phibam ama laklabadi nongma chonthadana PR lokthokani Union Home Minister gi wafam asi aranbana chumba saraga ngangba wafam ni haibasi miyamna khangi karigidamak mahakna aduk chawba namthak ama India gi miyamda tawribano haibadudi mahak khaktana khanglamgani maramdi nongthongbam Biren Chief Minister gi fam thadokhibadudi Assembly gi session mathangi nonganbada famgadawribani haibasi ikhang khangnani Assembly ki session adu fam daba yadaba haibadi leibasi ki constitution a tha taru ki manungda Assembly session amukti famgadabani haibadu tha taru ki aroiba numittu takhibana fam adu soidana famgadabani madu khangna fam thadokhiba amasung anauba government ama semanaba BJP na tharang tawkhidabadu state asida thawoina PR thammage haina thamkhibani mamang thakta Manipur da kangluki irang asiga mari lenina President rule thamba yaba tanfam mayam ama yaukrabani maduda thamkhidraga handakta thamlaklibasi maroiba maramdu pakhong oina leiribani miyamna khannaningai oikhiba wafamdi Assembly gi mifam da subna jagi MLA manga khak leiba Congress na House da no confidence motion pukhatkani haikibaduni no confidence motion pukhatpada MLA tara changi hariba MLA tara adu ruling party da leiriba singna sagolaktragadi House da no confidence motion pukhatpagamde hariba masing adu sukre haibasi BJP na sukhangi center gi luchingba singna sukhangi maramaduna House da BJP kai bi yaroi lengak tuba yaba no confidence motion adu pukhathandana bagi khwaidagi laiba pambai oina PR thamkibani atopa amana Manipur da ingna tappa phibam ama purakna bigidamak tangai fadana pambai ama tawraga PR thamjilakpani masida BJP choptanaba yana pangai haibadongna tawi haibasi hawjikti miyamna khangnarakle President rule thambasi handaki asina Manipur hanbanati India gi state singda Manipurna President rule khwaidagi toina thamba oiraga lakli mamangai gi President rule ga handaki asiga khena bahaibabu handaki asina governor gi administration bu mateng pangnaba advisor amata hapte hawjikti Manipur si governor chief secretary advisor amasung DGP khaktana chalari makoi mari asi Manipur gi maramda yamna munna khangbani haina lauba yade amasung makhoina tawroliba thabaksing asina administration yamna haibagi mamisu tade hawjikti PR haibasi khara sumaning tamgali haina launa bana tungda kari tholakadabano kibadagi case falna chingba tawna khidre Manipur lenga ki official ayamba office ka bagi changma usadagi hengale haibadi yai aduga makhoina tawgadaba mathaudi hantarakpagumna uri mamangi PR singi matamdadi lambi thong semba enclosure sing takthokpa yauna miyam gi chakwa thorangin thabak kaya marum torami governor amasung mahaki mating pangbo ina hapa advisor sing na lambi laitaba chingi mafam sing da chatuna chakwa thorangin thabak sing paikhanaba yengsinba uki Housing politics tawba kangbu dauna minister na ngangba wangang sing makhoina ngang sakli matam sangna semlaktaba na maram oiraduna Manipur gi lambi ayamba yadre state asida afaba lambi amata leitre ngasidagi chahi humfuro masida lambi gi fibam asuk yamna fattaba si thengnarakide haibiyai lambi mayaida kongkona thalle ising tunglaga leiba lambi mayaida nga yokpa yabagi thakta leire Imphal gi maroiba lambi kharadadi pungda kilometer 10 fawba yangna gari thauba yaraktre masina thau chaba hengathanbada natana matam mangba amasung lambi khudongthiba thaudok mayam ama thogali Tolop fawba matam chana piba ngamdre masina taklibadi PR manung asidasu sel thongi phibam fatte hamu oina leiri haibani matang asida panjaningba wafam de Manipur da hawjik leiriba PR si Manipur gi ai fanaba thamlakpana te matam sanglaklaga kalongki umkhana ba si fawba loishinanaba khurung thangduna hotnaba ude Free movement lehengani haibasi sungamde nongmai lokhatkani hairaga su chingidi mamingtagi oina tawi case amatta charge sheet thangat pangamde Manipur ingtapa fibam ama lehanana ba amasung miyam nungai fana pana ba chakwa thorangi thabak ningthina paikhatpa mathau tai haijani